ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯦ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯁꯤꯜꯚꯤꯌꯥꯒ ꯔꯦꯕꯤꯀꯥꯒ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ꯫ ꯁꯤꯜꯚꯤꯌꯥꯅ "ꯀꯩꯅꯣ ꯊꯨꯟꯁꯨꯡꯕ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯗꯥꯏꯂꯣꯛ ꯃꯌꯥꯝ ꯑꯁꯤꯕꯣ?" ꯑꯀꯥꯁ: "ꯌꯥꯔꯦ ꯁꯤꯜꯚꯤꯌꯥ, ꯈꯔ ꯅꯣꯛꯂꯗꯤ꯫ ꯑꯃꯁꯤꯅ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯈꯩ ꯍꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯀꯔꯦꯝꯅꯔꯤꯅꯦ꯫ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯊꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ "ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯄꯗꯤ ꯇꯥꯍꯟꯕꯤꯅꯨ ꯍꯥꯏꯔꯤꯁꯤꯗ." ꯔꯦꯕꯤꯀꯥ: "ꯂꯩꯆꯤꯜꯗꯅꯦ ꯃꯥꯅ ꯇꯦꯟ ꯀꯥꯞꯄꯤꯁꯦ, ꯈꯨꯀꯥꯞ ꯆꯨꯝꯗꯦ, ꯊꯃꯣꯏꯗ ꯄꯥꯅꯕ ꯀꯥꯞꯂꯗꯤ ꯐꯒꯗꯧꯕ." ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯑꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯊꯃꯣꯏꯗ ꯄꯥꯟꯗ꯭ꯔꯣ ꯍꯥꯏꯁꯦ?" ꯔꯦꯕꯤꯀꯥ: "ꯄꯥꯟꯗꯦ ꯄꯥꯟꯗꯦ, ꯁꯤꯜꯚꯤꯌꯥꯒꯤ ꯊꯃꯣꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯕꯅꯦ꯫ ꯀꯅꯥꯝꯇꯅ ꯇꯦꯟ ꯀꯥꯞꯄ ꯉꯝꯂꯔꯣꯏ, ꯀꯥꯞꯂꯕꯁꯨ ꯄꯥꯜꯂꯔꯣꯏ, ꯂꯩꯆꯤꯜꯗꯅꯦ ꯇꯦꯟ ꯀꯥꯞꯄ ꯇꯥꯔꯅꯤ." ꯑꯀꯥꯁꯅ ꯑꯃꯨꯛ "ꯑꯁ, ꯂꯥꯛꯇ ꯃꯥꯡꯉꯤꯗ꯫ ꯚꯥꯏ, ꯀꯥꯟꯅꯔꯔꯣꯏ, ꯋꯥꯈꯜꯗ ꯆꯦꯟꯖ ꯇꯧꯔꯣ." ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯔꯦꯕꯤꯀꯥ ꯆꯠꯁꯤꯂꯥꯛꯑꯣ." ꯑꯀꯥꯁ: "ꯁꯤꯜꯚꯤꯌꯥ, ꯅꯪꯒꯤ ꯊꯃꯣꯏ ꯁꯣ ꯂꯣꯟꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣꯗꯤ ꯍꯥꯏꯔꯝꯃꯨꯗꯅ." ꯔꯦꯕꯤꯀꯥ: "ꯈꯪꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏꯌꯦ, ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯄꯁꯦ ꯐꯖꯅ ꯍꯥꯟꯅ ꯈꯨꯠ ꯆꯨꯝꯅ ꯀꯥꯞꯄ ꯇꯝꯕꯤꯈꯣ." ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯟꯕ: "ꯑꯉꯥꯡ, ꯂꯥꯛꯑꯣꯗꯅ." ꯁꯤꯜꯚꯤꯌꯥ: "ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯝꯂꯒꯦ, ꯑꯃꯁꯦ ꯍꯥꯔꯠꯀꯤ ꯒꯨꯂꯤꯗꯣ ꯈꯔ ꯄꯤꯖꯕꯤꯌꯨ." ꯁꯤꯜꯚꯤꯌꯥ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯒꯥꯔꯤ ꯇꯣꯡꯈꯠꯈꯤ꯫ ꯕꯣꯏꯅꯥꯎꯗꯤ ꯈꯨꯏꯔꯒ ꯂꯩꯍꯧꯔꯦ꯫ "ꯑꯦ, ꯅꯣꯛꯂꯒ ꯆꯠꯈꯤꯅꯦ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯔꯦꯝꯕꯗꯒ ꯇꯥꯍꯜꯂꯝꯃꯤ." ꯑꯀꯥꯁꯅ ꯑꯃꯨꯛ "ꯚꯥꯏ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯣꯏꯖꯥꯠꯂꯣ?" ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯍꯣꯏꯅꯦ ꯏꯕꯣ, ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯆꯦꯟꯖ ꯇꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯥꯔꯠꯇꯣ ꯃꯆꯦꯠ 12 ꯊꯣꯛꯂꯅꯤ ꯅꯪ." ꯕꯣꯏꯅꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯌꯥꯔꯣꯏꯗ, ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯄꯒ ꯃꯥꯒꯤ ꯊꯃꯣꯏꯗꯅꯤ ꯀꯥꯞꯈ꯭ꯔꯤꯕꯗꯣ, ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯧꯔꯀꯥꯟꯁꯤꯗ꯫ ꯍꯣ, ꯅꯪꯅ ꯊꯃꯣꯏꯗ ꯀꯥꯞꯂꯕꯁꯨ ꯄꯥꯟꯕꯤꯗ꯭ꯔꯦ, ꯀꯥꯟꯅꯔꯔꯣꯏꯌꯦ, ꯑꯣꯏꯔꯔꯣꯏ, ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯍꯧꯔꯁꯤ." ꯉꯥꯟꯕ: "ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯅꯍꯥꯟꯋꯥꯏ ꯅꯣꯏꯗꯒ ꯀꯥꯔꯟ ꯌꯥꯝ ꯇꯥꯕꯗꯣ ꯅꯠꯇ꯭ꯔꯣꯅꯦ?" ꯔꯦꯕꯤꯀꯥꯅ ꯈꯨꯝꯂꯛꯏ꯫ "ꯃꯥꯅꯤ, ꯗꯥ ꯉꯥꯟꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯔꯕꯅꯦ, ꯁꯤꯜꯚꯤꯌꯥꯗꯁꯨ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕ ꯍꯧꯔꯕꯅꯤ." ꯉꯥꯟꯕ ꯁꯤꯜꯚꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯉꯥꯡꯗ ꯀꯩ ꯍꯥꯏꯔꯤꯕ?" ꯁꯤꯜꯚꯤꯌꯥꯅ "ꯀꯩꯁꯨ ꯍꯥꯏꯗꯦ." "ꯔꯦꯕꯤꯀꯥꯅꯗꯤ ꯍꯥꯏꯔꯤꯁꯤꯗꯤ?" "ꯍꯥꯏꯗꯦ ꯍꯥꯏꯗꯦ." "ꯅꯆꯜꯊꯤꯅꯣ, ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯔꯣ." "ꯕꯣꯏꯅꯥꯎꯅ ꯏꯕꯥꯅꯤꯁꯦ ꯀꯣꯏꯅꯔꯁꯤ, ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ." ꯉꯥꯟꯕ ꯂꯥꯡꯇꯛꯅꯅ "ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯦ?" "ꯀꯩ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯦ, ꯑꯕꯨ ꯀꯩꯅꯣ?" "ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯕ." "ꯀꯩꯒꯤ ꯍꯥꯏꯔꯝꯗ꯭ꯔꯤꯕ?" "ꯑꯩꯕꯨ ꯀꯩ ꯍꯥꯏꯔꯝꯗꯣꯏꯅꯣ?" "ꯃꯤꯅꯗꯣ ꯐꯖꯅ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯕ?" ꯁꯤꯜꯚꯤꯌꯥ ꯉꯥꯟꯕꯗ ꯌꯦꯡꯈꯠꯂꯛꯂꯒ "ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯕ?" "ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯣ ꯌꯥꯔꯦ ꯍꯥꯏꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ?" "ꯍꯥꯏꯔꯣꯏ." "ꯀꯔꯤꯒꯤ?" "ꯑꯗꯨꯝꯒꯤ." "ꯀꯩꯒꯤ ꯑꯗꯨꯝꯅꯣꯕ?" "ꯃꯤꯅ ꯍꯥꯏꯔꯣꯏꯗꯤ ꯍꯥꯏꯔꯣꯏ, ꯅꯨꯡꯁꯤꯗꯦ." "ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥꯅꯦ?" "ꯅꯨꯡꯁꯤꯗꯦ." "ꯐꯩ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯍꯦꯛ ꯌꯥꯔꯦꯒ ꯍꯥꯏꯔꯒ ꯂꯣꯟꯅꯒ ꯀꯣꯏꯅꯔꯝꯃꯣ, ꯑꯉꯥꯡ ꯅꯪ ꯆꯩ ꯆꯥꯔꯦ ꯈꯪꯉꯨ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯄꯨꯡ 11 ꯇꯥꯔꯤ꯫ ꯁꯤꯜꯚꯤꯌꯥ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯅꯤꯡꯉꯛꯇꯅ ꯇꯨꯝꯊꯒꯦꯅ ꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯔꯦꯕꯤꯀꯥꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯎꯔꯛꯏ ꯃꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨ꯫ ꯁꯤꯜꯚꯤꯌꯥ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯉꯁꯥꯏ ꯃꯪꯂꯥꯟꯗ ꯃꯄꯥꯒꯤ ꯁꯛꯇꯝ ꯎꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯤꯜꯚꯤꯌꯥ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯕ ꯍꯧꯏ꯫ ꯁꯅꯥꯍꯜ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯁꯤꯜꯚꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯆꯥꯎꯕ, ꯕꯕꯥꯁꯦ ꯆꯠꯅꯤꯡꯗ ꯆꯠꯄ ꯇꯥꯔꯦ. ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ
ꯆꯠꯄ ꯇꯥꯔꯦ꯫ ꯁꯤꯜꯚꯤꯌꯥ, ꯕꯕꯥꯅ ꯆꯠꯄ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯁꯅꯥꯍꯜ ꯍꯪꯂꯛꯀꯅꯨ꯫ ꯁꯤꯜꯚꯤꯌꯥ ꯃꯤꯠ ꯊꯛ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯍꯩꯁ, ꯀꯔꯤꯃꯛꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯕꯕꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯃꯪꯒꯤ ꯁꯛꯂꯣꯟ ꯑꯁꯤꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ? ꯍꯦ ꯏꯁꯣꯔ, ꯕꯕꯥꯕꯨ ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯌꯨꯀꯣ꯫ ꯁꯤꯜꯚꯤꯌꯥ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯏꯇꯟꯗ ꯇꯟꯕꯗꯧꯅ ꯇꯧꯏ꯫ ꯔꯦꯕꯤꯀꯥ ꯍꯧꯒꯠꯂꯛꯂꯒ, ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯁꯤꯜꯚꯤꯌꯥ, ꯕꯕꯥꯗꯣ ꯉꯁꯤꯁꯨ ꯃꯪꯗ ꯎꯔꯝꯃꯤ꯫ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ, ꯑꯗꯨꯒꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯒ ꯂꯩꯔꯝꯃꯤꯕ? ꯏꯁꯥꯁꯤꯁꯨ ꯏꯆꯣꯛ ꯆꯣꯛꯊꯕꯗꯧꯅ ꯇꯧꯏ꯫ ꯑꯩ ꯀꯩꯅꯣꯝꯃ ꯏꯇꯧꯗ ꯇꯧꯏꯗ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯑꯃꯗꯨꯒ ꯇꯧꯔꯤꯔꯕ? ꯇꯧꯗꯦ꯫ ꯅꯨꯡꯉꯥꯏꯔꯤꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯁꯔꯣꯏꯗ ꯍꯥꯏꯔꯒ ꯗꯣꯛꯇꯔꯗ ꯆꯠꯂꯨꯁꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤꯌꯦ꯫ ꯔꯦꯕꯤꯀꯥ, ꯅꯁꯥꯗꯨ ꯆꯣꯛꯊꯩ ꯍꯥꯏꯗꯨꯗꯤ? ꯃꯪꯗ ꯎꯔꯝꯕ ꯕꯕꯥꯒꯤ ꯁꯛꯇꯝꯗꯨꯅ ꯑꯩ ꯅꯤꯡꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯣ, ꯃꯪꯅꯤ ꯈꯟꯗꯣꯛꯑꯣ꯫ ꯉꯔꯥꯡꯒꯤ ꯃꯪꯗꯁꯨ ꯕꯕꯥꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯃꯪꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯪ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕꯒꯤꯒ ꯆꯠꯈꯤꯗꯧ ꯃꯥꯜꯂꯦ꯫ ꯕꯕꯥꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯤꯜꯚꯤꯌꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯊꯣꯏꯅꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯁꯥ ꯑꯗꯨ ꯑꯅꯥꯕꯗꯧꯅ ꯏꯇꯟ ꯇꯟꯅ ꯂꯩ꯫ ꯉꯥꯟꯕꯅ ꯍꯪꯂꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯁꯤꯜꯚꯤꯌꯥ ꯈꯣꯏꯒꯤ 11ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯍꯌꯦꯡꯗꯒꯤꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯄꯥꯅꯩ꯫ ꯁꯤꯜꯚꯤꯌꯥꯗꯤ ꯃꯪꯉꯒ ꯂꯩ꯫ ꯁꯤꯜꯚꯤꯌꯥꯅ, ꯔꯦꯕꯤꯀꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯍꯌꯦꯡ ꯅꯣꯏ ꯃꯃꯥ ꯍꯣꯏ ꯂꯥꯛꯀꯗ꯭ꯔꯣ? ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯩꯅꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯅꯣꯏꯒꯤꯁꯨ ꯂꯥꯛꯀꯗ꯭ꯔꯣ? ꯈꯪꯗꯦ꯫ ꯑꯩꯅꯗꯤ ꯕꯕꯥꯗ ꯄꯨꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯦ꯫ ꯕꯕꯥ ꯂꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯛꯑꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯌꯨꯝ ꯍꯜꯂꯗꯧꯁꯤꯕꯨ ꯋꯥꯔꯨꯔꯅꯨꯁꯦ꯫ ꯏꯕꯦꯝꯃ, ꯂꯥꯏꯔꯤꯛꯇꯨꯝ ꯄꯥꯎ꯫ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯗꯥ ꯉꯥꯟꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯉꯤ ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯒꯦꯅ꯫ ꯑꯩ ꯄꯥꯎꯈꯨꯝꯒꯅꯦ ꯄꯤꯐꯝ ꯂꯩꯇ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯅꯣꯏꯅ ꯄꯪꯈꯜꯗ ꯈꯟꯖꯤꯜꯂꯦ꯫ ꯈꯟꯗ ꯌꯥꯔꯤꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯦꯄꯥ ꯂꯣꯟꯕ ꯅꯪꯅ ꯇꯨꯃꯤꯟ ꯑꯌꯤꯡꯕꯤꯗꯧꯅ ꯏꯪ ꯇꯞꯄꯒ ꯂꯩꯈ꯭ꯔꯗꯤ ꯈꯟ ꯇꯥꯕ? ꯏꯁ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯂꯣꯟꯕꯒꯤ ꯇꯥꯏꯞꯇ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯂꯤꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯩ ꯄꯥꯅꯔꯤꯅꯣ? ꯑꯩꯗꯤ ꯄꯥꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯔꯦꯕꯤꯀꯥ, ꯂꯥꯏꯔꯤꯛ ꯃꯅꯨꯡꯗꯨꯗꯅꯦ ꯒꯣꯔꯣ ꯈꯥꯏꯔꯒ ꯄꯥꯎ꯫ ꯁꯦꯂꯤꯅ ꯑꯃꯨꯛ, ꯅꯣꯏꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ 11ꯁꯤꯕꯨ ꯄꯥꯁ ꯇꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯃꯃꯥꯅ ꯍꯥꯠꯂꯅꯤ꯫ ꯔꯦꯕꯤꯀꯥꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯁꯥꯅ ꯈꯪꯅ ꯄꯥꯎꯗꯅ, ꯄ꯭ꯔꯃꯣꯁꯟꯅꯤ꯫ ꯌꯥꯝꯅꯅꯦ ꯄꯥꯁꯤꯜꯂꯨꯅꯨ, ꯋꯥꯅꯕꯅꯤ꯫ ꯁꯦꯂꯤ, ꯁꯨꯝ ꯃꯤꯁꯨ ꯄꯥꯏꯌꯦꯅ ꯈꯔ ꯄꯥꯕꯤꯒꯦ ꯇꯧꯅꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯤ ꯄꯥꯏꯌꯦꯅ ꯄꯥꯗꯣꯏꯕ? ꯑꯩꯐꯥꯎ ꯄꯥꯗ꯭ꯔꯦ, ꯅꯪꯁꯨ ꯄꯥꯔꯨꯔꯅꯨ꯫ ꯁꯦꯂꯤꯁꯨ, ꯍꯣꯏꯗ, ꯄꯥꯗ꯭ꯔ ꯂꯣꯏꯔꯦ, ꯌꯦꯛꯑꯒꯇ ꯑꯣꯏꯔꯁꯨ ꯄꯥꯁ ꯇꯧꯅꯕ꯫ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯀꯩ ꯁꯕꯖꯦꯛꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯗꯨꯕꯣ? ꯐꯤꯖꯤꯛꯁꯅꯦ꯫ ꯍꯌꯦꯡꯅ ꯏꯪꯂꯤꯁ ꯇꯨꯑꯦ, ꯑꯗꯨꯒ ꯅꯪꯅ ꯐꯤꯖꯤꯛꯁ ꯄꯨꯔꯛꯏꯕ? ꯁꯤꯅꯤꯅꯦ ꯍꯩꯕ ꯍꯥꯏꯗꯣ꯫ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯑꯗꯨ ꯑꯗꯥꯒ ꯈꯪꯗꯦ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯒꯦ꯫ ꯁꯦꯂꯤ, ꯍꯥꯏꯕꯤꯔꯛꯑꯣꯅꯦ꯫ ꯁꯤꯜꯚꯤꯌꯥ, ꯏꯪꯂꯤꯁ ꯐꯤꯜꯝ ꯑꯃ ꯌꯦꯡꯂꯕꯣ? ꯃꯃꯤꯡꯁꯨ ꯍꯥꯏꯗꯅ ꯀꯩꯅꯣ ꯏꯪꯂꯤꯁ ꯐꯤꯜꯝ ꯑꯃ ꯌꯦꯡꯂꯕ ꯍꯥꯏꯗꯤ? ꯑꯃ ꯅꯠꯇꯦꯅꯦ, ꯃꯌꯥꯝ ꯌꯦꯡꯗꯦ꯫ ꯑꯁ, ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯔꯤꯂꯤꯁ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯤ꯫ ꯁꯦꯂꯤ, ꯑꯗꯨꯗꯤ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣꯗꯅ꯫ ꯁꯤꯜꯚꯤꯌꯥ,
ꯅꯪꯅ ꯀꯞꯄ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯏꯪꯂꯤꯁ ꯐꯤꯜꯝꯗꯣ. ꯔꯦꯕꯤꯀꯥ ꯃꯃꯤꯠ ꯂꯪꯈꯠꯂꯒ, ꯑꯣ ꯑꯗꯨꯒꯤ ꯍꯦꯔꯣꯏꯟꯗꯣ ꯍꯩꯀ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯀꯥꯛꯅꯦ ꯍꯥꯏꯗꯥꯏꯅꯦ? ꯁꯦꯂꯤꯁꯨ ꯅꯣꯛꯂꯒ, ꯍꯣꯏ ꯍꯣꯏ, ꯄꯤꯁꯛ ꯄꯤꯛꯄꯗꯣ, ꯁꯨꯡꯆꯥꯎ ꯆꯥꯎꯗꯕꯗꯣ, ꯑꯗꯨꯒ ꯍꯦꯔꯣꯗꯨꯅ ꯋꯥꯡ ꯆꯥꯎꯕ ꯑꯃ ꯑꯣꯏꯗꯥꯏꯅꯦ? ꯔꯦꯕꯤꯀꯥ, ꯍꯣꯏꯅꯦ, ꯄꯤꯛꯇ꯭ꯔꯨ ꯑꯃꯒ ꯑꯆꯧꯕꯗꯨꯒ ꯄꯥꯕꯗꯨꯗꯤ ꯂꯣꯏꯔꯦ, ꯍꯥꯏꯅꯤꯡꯗꯦ. ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯅ ꯇꯧꯕꯅꯤ, ꯅꯣꯏꯗꯤ ꯔꯣꯡ ꯁꯦꯟꯁꯇ ꯍꯦꯛꯇ ꯂꯩꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯅꯤ. ꯁꯅꯥꯍꯜ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯤ. ꯂꯩꯃ, ꯉꯁꯤꯁꯤꯕꯨ ꯆꯥꯎꯕꯒꯤ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯆꯤꯡꯂꯦꯟꯅ, ꯃꯥꯅꯤ, ꯑꯩꯒꯤ ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯦ ꯂꯥꯛꯑꯣꯅ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤ. ꯕꯕꯥꯕꯨꯁꯨ ꯃꯪꯗ ꯇꯣꯏꯅ ꯎꯏ, ꯎꯅꯤꯡꯉꯤ ꯕꯕꯥꯕꯨꯁꯨ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ. ꯕꯕꯥꯗꯤ ꯉꯝꯂꯔꯣꯏ, ꯏꯃꯥꯒ ꯑꯣꯏꯅ ꯆꯠꯂꯁꯤ. ꯂꯩꯃ, ꯑꯗꯨꯗꯤ ꯈꯔ ꯉꯟꯅ ꯆꯠꯇ ꯌꯥꯔꯣꯏꯅꯦ. ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯂꯣ. ꯂꯩꯃ, ꯅꯪꯒꯗ꯭ꯔꯅꯦ? ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ, ꯅꯪꯅꯤꯗ ꯑꯗꯨꯒꯤꯕꯨꯗꯤ. ꯑꯗꯨ ꯊꯧꯕ, ꯅꯪ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯅꯨ, ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯨ. ꯊꯧꯕꯁꯨ, ꯍꯣꯏ. ꯁꯅꯥꯍꯜ ꯃꯇꯨ ꯃꯆꯥꯁꯤꯡꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯏ. ꯆꯥꯎꯕꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯃꯥꯕꯨ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯕꯣ? ꯂꯩꯃꯅ, ꯑꯩꯈꯣꯏ ꯆꯥꯎꯕꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯗꯨꯗꯤ. ꯁꯅꯥꯍꯜꯅ ꯑꯃꯨꯛ, ꯑꯩꯗꯤ ꯎꯗꯕꯁꯤꯗ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ. ꯆꯥꯎꯕꯒꯤ ꯐꯣꯇꯣ ꯑꯝꯇ ꯄꯨꯔꯛꯎ. ꯏꯆꯥꯒꯤ ꯃꯁꯛ ꯑꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯊꯧꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯜꯚꯤꯌꯥꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯊꯧꯕꯅ ꯂꯛꯅꯕꯒꯤ ꯁꯤꯜꯚꯤꯌꯥꯅ ꯃꯆꯤꯜ ꯄꯩꯇꯛ ꯇꯧꯔꯒ ꯀꯞꯂꯤꯉꯩꯗ ꯆꯤꯡꯂꯦꯟꯅ ꯂꯣꯟꯅ ꯅꯝꯍꯧꯕ ꯐꯣꯇꯣꯅꯤ. ꯁꯅꯥꯍꯜ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯆꯥꯎꯕꯅ ꯄꯤꯔꯤꯕꯁꯦ ꯌꯦꯡꯉꯨꯅꯦ, ꯅꯨꯡꯁꯤꯗ꯭ꯔꯥ? ꯊꯧꯕ, ꯕꯕꯥ, ꯑꯩꯅ ꯁꯛꯊꯤꯕꯤꯑꯅ ꯂꯛꯅꯕꯒꯤ ꯀꯞꯄꯗꯨꯅꯤ, ꯗꯥꯆꯧꯅ ꯂꯣꯟꯅ ꯅꯝꯍꯧꯕꯗꯨꯅꯤ. ꯅꯈꯣꯏꯅ ꯏꯆꯥ ꯃꯁꯛ ꯊꯤꯁꯨ ꯊꯤꯗꯅ ꯁꯛꯊꯤꯕꯤ ꯍꯥꯏꯕꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ. ꯊꯧꯕ, ꯅꯪ ꯆꯥꯎꯕꯗ ꯂꯛꯅꯕꯤꯒꯅꯨꯀꯣ. ꯊꯧꯕꯅ, ꯑꯩꯗꯤ ꯆꯥꯎꯕꯁꯦ ꯂꯛꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ, ꯑꯗꯨꯝ ꯂꯛꯅꯅꯤꯡꯉꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯛꯅꯒꯅꯨ. ꯑꯗꯨꯒꯅꯦ, ꯅꯣꯏ ꯏꯆꯥꯗ ꯊꯤꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ, ꯂꯨꯅ ꯇꯧꯕꯤꯌꯨ. ꯑꯉꯥꯡ ꯑꯗꯨ ꯁꯥꯎꯍꯟꯒꯅꯨ. ꯃꯃꯥ, ꯅꯪꯁꯨ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯒꯅꯨꯀꯣ. ꯂꯩꯃ, ꯑꯁꯨꯛ ꯂꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯗꯤ. ꯁꯅꯥꯍꯜꯅ ꯑꯃꯨꯛ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ. ꯆꯥꯎꯕ ꯀꯞꯍꯟꯕ ꯌꯥꯔꯣꯏ, ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯗꯕꯅꯤ. ꯆꯤꯡꯂꯦꯟ, ꯅꯪꯅ ꯑꯍꯟꯅꯤ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ. ꯊꯧꯕꯅ ꯂꯛꯅꯔꯕꯁꯨ ꯅꯪꯅ ꯆꯥꯎꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ. ꯑꯩꯒꯤ ꯏꯆꯥ ꯆꯥꯎꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦꯍꯦ. ꯁꯅꯥꯍꯜꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯑꯇꯩꯗꯤ ꯉꯛꯄ ꯐꯥꯎꯏ. ꯁꯅꯥꯍꯜ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ. ꯆꯥꯎꯕꯁꯦ ꯎꯅꯤꯡꯉꯤꯅꯦꯍꯦ, ꯃꯥꯕꯨ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ? ꯆꯤꯡꯂꯦꯟ, ꯕꯕꯥ, ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯂꯥꯛꯑꯗꯕꯅꯤ. ꯁꯅꯥꯍꯜ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ, ꯅꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ, ꯆꯥꯎꯕꯗ ꯂꯨꯅ ꯇꯧꯕꯤꯌꯨ. ꯊꯧꯕ, ꯅꯪ ꯑꯉꯥꯡꯗ ꯂꯛꯅꯕꯤꯅꯨꯀꯣ, ꯑꯉꯥꯡ ꯀꯞꯍꯟꯒꯅꯨ. ꯊꯧꯕꯅ, ꯕꯕꯥ, ꯑꯩ ꯆꯥꯎꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯛꯅꯔꯔꯣꯏꯌꯦ. ꯁꯅꯥꯍꯜ ꯈꯣꯟꯖꯦꯜ ꯏꯛ ꯏꯛ ꯂꯥꯎꯅ, ꯆꯥꯎꯕꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯀꯞꯍꯟꯒꯅꯨ. ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯝꯂꯝꯕꯗꯒꯤ ꯍꯥꯏꯊꯔꯛꯏ. ꯂꯩꯃ ꯄꯥꯈꯠꯅ, ꯃꯣꯏꯕꯥ, ꯀꯩꯗꯧꯔꯒꯦ? ꯆꯤꯡꯂꯦꯟꯁꯨ, ꯕꯕꯥ, ꯁꯦ ꯇꯥꯕ꯭ꯔꯣ? ꯆꯤꯡꯂꯦꯟꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯁꯅꯥꯍꯜꯒꯤ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜꯗꯤ ꯂꯦꯞꯈ꯭ꯔꯦ. ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯕꯕꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯆꯥꯎꯕꯅ ꯍꯪꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ? ꯊꯧꯕꯁꯨ ꯑꯃꯨꯛ, ꯕꯕꯥꯅ ꯆꯥꯎꯕꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯟꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯕ꯭ꯔꯣ? ꯂꯩꯃ
ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩ ꯃꯤꯠꯀꯤ ꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ ꯂꯩꯃ ꯀꯞꯂꯒ ꯆꯥꯎꯕꯅ ꯕꯕꯥꯕꯨ ꯍꯪꯂꯕꯗꯤ ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯇꯗ ꯆꯥꯎꯕꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯏꯆꯥ ꯑꯗꯨ ꯂꯥꯛꯂꯅꯤꯌꯦ ꯕꯕꯥꯕꯨꯁꯨ ꯍꯪꯂꯅꯤ ꯑꯩ ꯋꯥ ꯍꯥꯏꯕ ꯉꯝꯗꯅ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯏ ꯁꯣꯝꯗꯁꯨ ꯑꯦꯛꯖꯥꯝ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯟꯅꯔꯤ ꯁꯤꯜꯚꯤꯌꯥ ꯃꯃꯥꯈꯣꯏ ꯂꯥꯛꯎ ꯍꯥꯏꯈ꯭ꯔꯒ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯂꯥꯛꯑꯦ ꯑꯩꯒꯤ ꯈꯛꯇ ꯉꯥꯏꯔꯦ ꯔꯦꯕꯤꯀꯥ ꯑꯗꯨꯝ ꯂꯥꯛꯆꯅꯤꯗ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯏꯕꯣꯍꯜ ꯍꯥꯏ ꯃꯃꯥ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯂꯣꯏꯅꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦꯍꯦ ꯔꯥꯅꯤ ꯂꯣꯏꯅꯍꯧꯔꯕꯅꯦ ꯃꯃꯥ ꯃꯄꯥ ꯂꯥꯛꯄꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯦ ꯏꯕꯣꯍꯜ 12 ꯑꯦꯛꯖꯥꯝ ꯊꯥꯕꯁꯤꯡꯉꯥꯏ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯁꯤꯁꯨ ꯃꯆꯥꯅ ꯑꯦꯛꯖꯥꯝ ꯆꯠꯇꯧꯔꯤꯅꯦꯅ ꯂꯥꯛꯅꯔꯤꯅꯤꯅꯦ ꯂꯥꯛꯁꯅꯨ ꯀꯩꯅꯣ ꯃꯆꯥꯅ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯒꯤ ꯕꯣꯔ ꯄꯤꯕ ꯂꯥꯛꯆꯔꯤꯕꯅꯤ ꯍꯣꯏꯅꯦ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯏꯕꯣꯍꯜ ꯀꯅꯥꯅꯣꯅꯦ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯇꯧꯔꯛꯂꯤꯁꯤꯅ ꯔꯥꯅꯤ ꯉꯥꯡꯗ꯭ꯔꯕꯁꯨ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯏꯕꯣꯍꯜ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯄꯤꯛ ꯑꯞ ꯇꯧꯏ ꯍꯜꯂꯣ ꯆꯤꯡꯂꯦꯟ ꯀꯞꯄꯒꯤ ꯈꯣꯟꯁꯤꯅ ꯍꯜꯂꯣ ꯁꯔ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯑꯦꯛꯖꯥꯝ ꯆꯠꯅꯈ꯭ꯔꯕꯣ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯅꯔꯤꯅꯦ ꯁꯔ ꯁꯤꯜꯚꯤꯌꯥꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯅꯤ ꯑꯩꯈꯣꯏ ꯂꯥꯛꯇꯕꯒꯤ ꯁꯔ ꯈꯣꯏ ꯃꯦꯗꯥꯝ ꯈꯣꯏꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ ꯏꯕꯣꯍꯜꯅ ꯑꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗ ꯃꯥꯁꯨ ꯆꯤꯡꯂꯦꯟ ꯑꯃꯨꯛ ꯀꯞꯂꯛꯏ ꯁꯔ ꯏꯆꯜꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯁꯔ ꯈꯣꯏꯅ ꯑꯃꯨꯛꯇ ꯆꯤꯡꯂꯦꯟ ꯀꯞꯂꯛꯄ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯁꯔ ꯁꯤꯜꯚꯤꯌꯥꯗꯗꯤ ꯈꯪꯍꯟꯕꯤꯒꯅꯨ ꯕꯕꯥꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯟ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ ꯏꯕꯣꯍꯜꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯣ ꯑꯦꯛꯖꯥꯝꯁꯨ ꯇꯧꯔꯤꯕ ꯑꯗꯨ ꯂꯥꯛꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯔ ꯄ꯭ꯂꯤꯖ ꯑꯦꯛꯖꯥꯝꯗꯣ ꯊꯥꯍꯟꯕꯤꯔꯣ ꯈꯪꯍꯟꯕꯤꯔꯅꯨ ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯉꯥꯟꯕꯁꯨ ꯇꯥꯔꯝꯃꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯊꯣꯛꯂꯦ ꯈꯪꯏ ꯃꯔꯝ ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯕꯣꯍꯜ ꯅꯨꯡꯉꯥꯏꯇꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯈꯤ ꯔꯥꯅꯤ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯁꯤꯜꯚꯤꯌꯥꯒꯤ ꯃꯄꯥꯗꯣ ꯉꯁꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯤꯅꯦ ꯉꯥꯟꯕ ꯍꯥ ꯉꯁꯤꯕꯣ ꯔꯥꯅꯤꯅ ꯑꯃꯨꯛ ꯁꯤꯜꯚꯤꯌꯥ ꯂꯥꯛꯎ ꯍꯥꯏꯔꯛꯄ꯭ꯔꯣ ꯏꯕꯣꯍꯜ ꯑꯦꯛꯖꯥꯝ ꯑꯁꯦ ꯑꯗꯨꯝ ꯈꯪꯍꯟꯗꯅ ꯊꯥꯍꯟꯕꯤꯔꯣꯅ ꯃꯕꯨꯡꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ ꯅꯣꯏ ꯀꯅꯥꯝꯇ ꯈꯪꯍꯜꯂꯅꯨ ꯑꯗꯨꯒ ꯃꯥꯅ ꯃꯕꯨꯛ ꯅꯨꯡꯁꯤꯒꯗꯕ ꯋꯥꯁꯨ ꯍꯥꯏꯒꯅꯨꯀꯣ ꯉꯥꯟꯕꯁꯨ ꯁꯤꯜꯚꯤꯌꯥꯒꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯕꯣꯍꯜ ꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯦꯛꯖꯥꯝ ꯆꯠꯀꯗꯕ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤ ꯏꯕꯣꯍꯜ ꯅꯣꯏꯕꯨ ꯂꯣꯏꯅꯔꯕꯣ ꯆꯠꯅꯕ ꯇꯧꯔꯣꯅꯦ ꯉꯥꯟꯕ ꯕꯥ ꯁꯤꯜꯚꯤꯌꯥꯒ ꯔꯦꯕꯤꯀꯥꯒꯁꯦ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯍꯣꯏ ꯅꯪꯅ ꯍꯦꯛ ꯊꯤꯟꯕꯤꯔꯣ ꯑꯩ ꯆꯠꯄꯗ ꯄꯨꯕꯤꯒꯦ ꯇꯧꯔꯝꯕꯅꯤ ꯐꯔꯦ ꯅꯪ ꯑꯣꯏꯅ ꯊꯤꯟꯕꯤꯔꯣꯀꯣ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯆꯠꯅꯈꯤ ꯁꯤꯜꯚꯤꯌꯥꯒ ꯔꯦꯕꯤꯀꯥꯒꯁꯨ ꯊꯣꯛꯂꯛꯏ ꯁꯤꯜꯚꯤꯌꯥ ꯔꯦꯕꯤꯀꯥ ꯏꯕꯣꯍꯜꯗ ꯈꯨꯔꯨꯝꯃꯤ ꯁꯔ ꯆꯠꯂꯨꯈꯤꯒꯦ ꯌꯥꯔꯦ ꯆꯠꯂꯣ ꯔꯥꯅꯤꯅ ꯑꯃꯨꯛ ꯅꯕꯥꯅꯤ ꯅꯣꯏꯗ ꯑꯉꯥꯟꯕꯗ ꯊꯤꯜꯍꯜꯂꯣꯀꯣ ꯁꯤꯜꯚꯤꯌꯥꯅ ꯌꯥꯔꯅꯤꯗ ꯃꯦꯝ ꯌꯥꯗꯦ ꯉꯥꯟꯕ ꯆꯠꯂꯣ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ ꯔꯦꯕꯤꯀꯥꯒ ꯁꯤꯜꯚꯤꯌꯥꯒ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯉꯥꯟꯕꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯉꯥꯏ ꯁꯤꯜꯚꯤꯌꯥ ꯃꯦꯝꯁꯤ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏꯗ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯃꯃꯧ ꯋꯥꯍꯟꯅꯤꯡꯗꯕꯒꯤꯅꯦ ꯃꯃꯥ ꯍꯣꯏ ꯂꯥꯛꯇ꯭ꯔꯁꯨ ꯅꯪꯗꯤ ꯅꯅꯦꯝꯕꯣꯛ ꯈꯣꯏꯅ ꯂꯨꯅ ꯇꯧꯕꯤꯔꯤꯁꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯁ ꯋꯥꯊꯤꯗ ꯇꯧꯅꯣ ꯉꯥꯟꯕ ꯒꯥꯔꯤ ꯊꯧꯗꯣꯛꯂꯛꯂꯒ
ꯃꯕꯥꯅꯤꯃꯛ ꯇꯣꯡꯂꯒ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯂꯥꯛꯏ꯫ ꯁꯤꯜꯚꯤꯌꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯟꯕꯁꯨ ꯏꯄꯪꯗ ꯄꯪꯁꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯁꯤꯜꯚꯤꯌꯥꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕ ꯁꯤꯜꯚꯤꯌꯥꯒꯤ ꯈꯟꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁ꯭ꯀꯨꯜꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯤꯜꯚꯤꯌꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯂꯥꯛꯄ ꯍꯧꯏ꯫ ꯉꯥꯟꯕꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯥꯟꯕ ꯄꯦꯟ ꯑꯅꯤ ꯁꯤꯜꯚꯤꯌꯥꯗ ꯄꯤ꯫ ꯁꯤꯜꯚꯤꯌꯥ: ꯊꯦꯡꯛꯁ꯫ ꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯖꯅ ꯏꯔꯝꯃꯨꯀꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯗꯥ ꯉꯥꯟꯕ꯫ ꯍꯥꯎ? ꯀꯨꯏꯅ ꯉꯥꯏꯗꯣꯏꯗꯣ ꯗꯥ ꯉꯥꯟꯕ ꯋꯥꯅꯤꯌꯦ, ꯆꯠꯂꯝꯃꯣ꯫ ꯌꯥꯝꯅ ꯉꯥꯏꯍꯟꯅꯤꯡꯗ꯭ꯔꯕꯣ? ꯁꯨꯝ ꯋꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯩ ꯀꯩꯁꯨ ꯋꯥꯔꯨꯏ ꯑꯉꯥꯡ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦꯀꯣ? ꯆꯪꯉꯣ꯫ ꯉꯥꯟꯕ ꯒꯥꯔꯤ ꯑꯗꯨ ꯃꯇꯥꯏ ꯑꯣꯏꯔꯞ ꯈꯥꯝꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯦꯠꯂꯒ ꯂꯩ꯫ ꯔꯦꯕꯤꯀꯥ: ꯌꯥꯗꯦꯀꯣ, ꯄꯦꯟꯀ ꯄꯤꯅꯩ, ꯌꯥꯝ ꯏꯔꯝꯗꯧꯒ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯅꯨꯄꯤꯁꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯑꯃꯨꯛ ꯁꯦ ꯅꯪ ꯑꯃ ꯂꯧꯖꯔꯣ꯫ ꯍꯦ, ꯄꯥꯝꯗꯦ ꯄꯥꯝꯗꯦ, ꯅꯪ ꯑꯗꯨꯝ ꯑꯣꯏꯖꯧ꯫ ꯅꯣꯏ ꯀꯩꯅꯣꯅ ꯄꯤꯕ ꯄꯣꯠꯇꯨꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯒ ꯇꯧꯏꯅꯦ, ꯐꯠꯇꯕꯅꯤꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯃꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯃꯨꯟꯈꯤꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯁꯤꯜꯚꯤꯌꯥ ꯈꯣꯏꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯒꯦꯠꯇ ꯂꯦꯞꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯉꯥꯟꯕꯒꯤ ꯒꯥꯔꯤ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯤꯜꯚꯤꯌꯥ: ꯗꯥ ꯉꯥꯟꯕ꯫ ꯂꯣꯏꯔꯕꯣ? ꯀꯌꯥꯝ ꯏꯊꯔꯝꯃꯒꯦ? ꯂꯣꯏꯅ ꯏꯊꯔꯝꯃꯦ꯫ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯠꯂꯁꯦ꯫ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯔꯦꯕꯤꯀꯥꯗꯤ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤꯌꯦ꯫ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯌꯥꯔꯅꯤꯌꯦ ꯗꯥ ꯉꯥꯟꯕ꯫ ꯉꯥꯟꯕꯅ ꯏꯀꯥꯏꯕꯤꯒ ꯑꯃꯨꯛ ꯇꯧꯔꯛꯂꯤꯔꯕ? ꯔꯦꯕꯤꯀꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ꯫ ꯑꯉꯥꯡ, ꯅꯪꯗꯤ ꯀꯩ ꯆꯥꯅꯤ? ꯁꯤꯜꯚꯤꯌꯥꯅ ꯑꯩ ꯀꯦꯝ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯕ? ꯃꯤꯅ ꯆꯥꯅꯤꯡꯗꯕꯕꯨ ꯑꯩꯅꯔꯣ? ꯃꯤꯅ ꯆꯥꯅꯤꯡꯗꯕꯅꯤ, ꯅꯪꯅꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯅꯅꯦ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯃꯤ ꯃꯔꯨꯁꯤꯕꯨ ꯀꯗꯔ ꯁꯨꯝ ꯇꯧꯔ ꯂꯩꯌꯦꯃꯤ꯫ ꯅꯕꯥꯅꯤ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯑꯁꯤ ꯗꯨꯀꯥꯟꯗꯒꯤꯅꯦ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦ꯫ ꯉꯥꯟꯕ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯏ, ꯑꯗꯨꯒ ꯍꯣꯁꯇꯦꯜ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯁꯨ ꯁꯅꯥꯍꯜꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ꯫ ꯂꯩꯃꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯂꯩ꯫ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ, ꯊꯦꯡꯉꯦꯀꯣ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯂꯩꯃꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯅꯤꯅ ꯍꯜꯂꯒꯦ, ꯀꯞꯂꯅꯨꯀꯣ, ꯐꯖꯅ ꯂꯩꯌꯨ, ꯑꯁꯤꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯃꯄꯣꯛꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯏꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯅꯪ ꯍꯦꯟꯗꯣꯛꯀꯅꯨꯀꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯆꯤꯡꯂꯦꯟ: ꯏꯟꯗꯣꯝꯆꯥ, ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ, ꯁꯨꯝ ꯂꯩꯍꯧꯔꯦ꯫ ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯆꯤꯡꯂꯦꯟꯁꯨ ꯄꯥꯈꯠꯅ ꯏꯃꯥ꯫ ꯂꯩꯃ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯂꯛꯏ꯫ ꯊꯃꯣꯏꯗ ꯃꯩꯈꯨ ꯊꯣꯛꯅ ꯆꯥꯛꯂꯕꯁꯨ ꯑꯋꯥꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯛꯏ꯫ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯟ ꯈꯣꯏꯁꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯕꯒꯨꯝꯅ ꯇꯧꯏ꯫ ꯂꯩꯃ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯤ ꯁꯤꯡꯊꯔꯛꯏ꯫ ꯃꯪ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯆꯥꯎꯕꯅ ꯕꯕꯥ ꯀꯗꯥꯏꯗ ꯂꯩ ꯍꯪꯂꯛꯄꯗ ꯏꯃꯥꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯊꯧꯕꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇꯗꯅ ꯀꯞꯂꯒ ꯊꯣꯛꯈꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯤꯜꯚꯤꯌꯥ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ꯫
ꯃꯃꯥ ꯈꯣꯏ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯇꯧꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯔꯤꯛꯀ ꯄꯥꯕꯒꯤ ꯋꯥ ꯂꯩꯇꯦ꯫ 11ꯅꯤꯅ ꯂꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯂꯤ, ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯅꯃꯥꯡꯗ ꯂꯣꯏꯅ ꯊꯝꯃꯣ꯫ ꯃꯦꯝ ꯈꯣꯏ ꯑꯃꯨꯛ ꯆꯦꯛ ꯇꯧꯕ ꯂꯥꯛꯑꯗꯤ ꯂꯥꯏꯔꯤꯛ ꯄꯥꯁꯤꯟꯅꯕ ꯁꯥꯕ ꯌꯥꯏꯗꯅ꯫ ꯔꯦꯕꯤꯀꯥ, ꯊꯣꯛꯇꯤ ꯅꯪꯁꯨ ꯐꯖꯅ ꯍꯩꯔꯦꯅꯦ꯫ ꯁꯤꯒꯨꯝꯕꯩ ꯃꯔꯝꯁꯤꯗꯤ ꯅꯪꯗꯤ ꯌꯥꯝ ꯍꯩꯅꯦ꯫ ꯁꯤꯇꯕꯨ ꯇꯧꯖꯅꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯍꯣꯏꯅ ꯍꯣꯁꯇꯦꯜꯗ ꯂꯩꯍꯜꯂꯤꯁꯦ? ꯔꯦꯕꯤꯀꯥ, ꯁꯤꯜꯕꯤꯌꯥ ꯍꯣꯏꯗꯤ ꯄꯦꯟ ꯑꯍꯟꯕꯅꯦꯅ ꯌꯥꯝ ꯏꯊꯔꯝꯕꯅꯤ꯫ ꯃꯥꯔꯇꯤꯅꯥ, 11ꯗ ꯌꯥꯝ ꯍꯩꯕ ꯁꯥꯔꯤꯕ ꯑꯩꯈꯣꯏꯗꯤꯅꯦ ꯄꯦꯟꯒꯤ ꯃꯨꯛꯇ ꯄꯥꯝꯃꯨꯗꯅ ꯌꯥꯝ ꯏꯔꯝꯗꯦ꯫ 12ꯇꯅꯦ ꯇꯧꯈꯥꯏꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯁꯤꯜꯕꯤꯌꯥꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯈꯪꯕ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯏꯔꯝꯕꯩ ꯋꯥꯅꯤ, ꯅꯠꯇ꯭ꯔꯗꯤꯕ ꯁꯦꯂꯤꯅ ꯑꯃꯨꯛ, ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯖꯔꯦ, ꯅꯪꯗꯤꯅꯦ ꯂꯥꯏꯕꯛꯇ ꯂꯩꯍꯥꯎ ꯁꯥꯠꯂꯦ꯫ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒ ꯇꯧꯗꯅ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅꯅꯦ ꯎꯠꯂꯔꯣꯏ ꯅꯐꯝꯗ꯫ ꯔꯦꯕꯤꯀꯥ, ꯎꯠꯂꯅꯨ ꯎꯠꯂꯅꯨ, ꯅꯪꯒꯤ ꯃꯩꯆꯥꯛꯇꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯁꯤꯜꯕꯤꯌꯥ, ꯁꯦꯂꯤ, ꯅꯪ ꯉꯁꯤ ꯃꯥꯔꯛ ꯀꯌꯥꯝ ꯇꯧꯔꯝꯒꯦ? ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯁꯤꯒꯦꯅꯦ? 200 ꯇꯧꯔꯝꯃꯤ꯫ ꯁꯤꯜꯕꯤꯌꯥ, ꯏꯁ, 100ꯀꯤ ꯃꯥꯔꯛꯇ 200 ꯇꯧꯔꯝꯃꯕ? ꯁꯦꯂꯤ, ꯑꯩꯒꯤꯗꯤꯅꯦ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅꯅꯦ 100 ꯑꯃꯅꯦ ꯒ꯭ꯔꯦꯁ ꯃꯥꯔꯛ ꯑꯣꯏꯅ ꯍꯥꯞꯄꯤꯅꯤ ꯍꯥꯏꯌꯦ꯫